मापन मखाई ताकिबगा लोइनना स्टोरी कलेक्शन यूट्यूब चैनल बु यंगबीरिबा ताबीरिबा सिंबु तरामना पोक्चेरी अहामदा मरुओइबा पाउ चांदेलदा नुमित हुमनी चथगदबा वर्कशॉप कम कैपेसिटी बिल्डिंग प्रोग्राम होदोखरे खरसा अनि कंबीदुना जूलॉजिकल गार्डन दा थंखरे वायरल वीडियो दा लाना उबिगनु लुप वार्ड मेंबर हालपलीबसे मियांगी वारिकिंग वांगबदनी मैरा लुप खोरीरोन संदोक लुप वांजिंगना पीबा मनासिंग पिसिनबा खंगल्ली हौगी पाउ संदोकना पीजरी थासिगी अहुम नुमिदा वरम उरिपोक्ता चरा हिमे खुंजंग जंगसिलिबी जेनिफर कौबी नुपी अमगी सोशल मीडिया दा वायरल ओइरगलिबा वीडियो अदुदा उरिपोक याइफा थौरांग लुप असिबु मियामना लाना उबिगनु हाइना मैरा लुप असिगी प्रेसिडेंट आर.के. सनामिना फोंदोखरे उरिपोक्ता लैबा मैरा संगदा ngasi पाउमीसिंगा उनाबा अमदा सनामिना हाइकी जेनिफरना मंगोंदा युके पुंग 10 रोम ताबा मतमदा हंगर स्ट्राइक तौगे हाइरकी मदुदा हौजी हेक्ता हौजिनबा हाइबसे खुयो मली लेकाई कलब अमसो मैरा पाइबी खनखिसी हाइकिबनी नुतिन पुंग 4 रोम तारकपदा महा कौरगा लुकी सेक्रेटरी यावना खनकी महाना तौरिबो खुंथांग अदो लेबागी दमक्तनी मंगोंदा सगोत्सबा नते अथिंगसु लेते करिगुमा मसीगी खोंथांग असी चंगसिनबा तारगदी रोटेशन ओइना सेमनबगी मथौ रिपोर्ट माइकैगी ओइना तौगनी हाइबा वफम थमलखी उरिपोक्ता लैरिबा लुप मयांगसु खन्ना तानबा अमा संगे हाथु हाथु तौसिमदि तौगनी नुमिदा मैरा कटपगिसु लैबनिना खन्नबै मतंग खतंग पिको हाइखिबनी मियामसु नुमिदा मैरा कपा चनखी मैरा कलुरबा मतुंगदा मदुदगी हलकपदा मतमदा नोंग मरकता खुंजंग अदु हौरगा लैरमखी महाक मैरा संगदा पुसिले महाकपु अहिंग नोंगाई पुंग 9 फाउबा लैकी महाकपु सगोदकनी हाइदुना इमा इबेन खरा लाकी मैरागी मेंबर खरना अरेंज तौबा ngमहौद्रे मयाम लाक्लबनिना अहिंग यारेपगी थवाई लौबीरो ngasiदी खजिक्तंग खुयोंग मले हाइरमलगा मैरागी मेंबर सिंग असि चंगलखी नोंगाई मतुंग पुंग अमरोम तारमदाइदा लैमिनारिबा मनमा अमा कौथोलगा महाक साफगदबा मफम अदर चखरगे हाइरमखी मदुदा मैरा लुपदा करिगुंबा वाफम अमता थमलमखिदे जेनिफरगी वायरल वीडियो दा मैरा लुप असिना लाना उबिगनु हाइना सनाम्बिना फोंदोखी वर्ल्ड बैंक अमसुंग गवर्नमेंट ऑफ इंडिया की मिनिस्टर ऑफ माइक्रो स्मॉल एंड मीडियम इंटरप्राइजेस की प्रोजेक्ट अमा ओइरिबा राइजिंग एंड एक्सेलेबिलिटी MSME परफॉर्मेंस सुराप स्कीम की मखादा डिविजनल फॉरेस्ट ऑफिसर चांदेल अमसुंग महाकी स्टाफ सिंगना सिंदुना हॉस्पिटल टूरिस्ट गाइड अमदी नेचर गाइड मैनेजमेंट की मतांगदा नुमी हुमनी चथगदबा वर्कशॉप कम कैपेसिटी बिल्डिंग प्रोग्राम अमा ngasiदगी चांदेल क्रिस्टियन विलेज की कम्युनिटी हॉलदा हौदोखरे वर्कशॉप कम कैपेसिटी बिल्डिंग प्रोग्राम अदु हौदोपगी थौरमदा डिप्यूटी कमिश्नर चांदेल हेमंत कुमार IAS ना चीफ गेस्ट डिविजनल फॉरेस्ट ऑफिसर चांदेल डॉक्टर नावरेम मुनान मैतेन प्रेसिडेंट महा एरिया चीफ एसोसिएशन मका चांदेंगी चेयरमैन JS अंगमना गेस्ट ऑफ ऑनर ओइखी लोइनना हॉस्पिटल एंड टूरिस्ट गाइड की चीफ टेलर इंग्लिश इरलिस दिनबुंगबुसु सरुक याखी ट्रेनिंग अदु पांगथोपगी मतांगदा DFO चांदेल डॉक्टर नावरेन मुनान मैतेन हाई मणिपुर असे मौसागी फजबना पिक थलबा अमदी इको टूरिज्म की पोटेंशियल यामना लैबा स्टेट अमनी अदुगा टूरिज्म हाइबा इंडस्ट्री असी सेन ख्वाइदगी चंगदना इनकम यामना तांबा याबा इंडस्ट्री नि हाइना सुलौनै मालेमदा मणिपुर बु सक ताक्सी हाइरबदी मणिपुर की इको टूरिज्म चखलंबा चंगी मरम असिना हंदक रामपागी मखादा फॉरेस्ट डिपार्टमेंट सिंधुना पांगथोलिबा ट्रेनिंग सिंग असिना डिस्ट्रिक्ट असिदा नतना मणिपुरदा अचौबा ओम अमा पुरगनी हाइबा थाजै ngasiगी thauram adugi mari leinana DC Chandian Hemant Kumar na hai aikoigi natural resourcing asi aikoina lani
ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯆꯥꯎꯈꯠꯇꯅ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ DFO ꯆꯥꯟꯗꯦꯜꯅ ꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯔꯥꯞꯀꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯌꯦꯟ ꯊꯣꯡꯒꯥꯟꯕꯤꯗ ꯌꯨꯝꯂꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯈꯔꯁꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯟꯅ ꯀꯜꯍꯧꯔꯦ꯫ ꯑꯇꯣꯞꯄ ꯈꯔꯁꯥ ꯑꯃꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯆꯤꯋꯥ ꯁꯟꯊꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯟꯕꯤꯗꯨꯅ ꯌꯨꯅꯤꯠ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ, ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯔꯁꯥ ꯑꯅꯤ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯡꯒꯥꯟꯕꯤꯒꯤ ꯌꯨꯝꯂꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯊꯧꯗꯥꯝ ꯄꯣꯏꯅꯥꯎ ꯑꯃꯗꯤ ꯁꯒꯣꯜꯁꯦꯝ ꯗꯤꯅꯦꯁ ꯎꯆꯤꯋꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯤ ꯑꯅꯤ ꯑꯁꯤꯅ ꯊꯦꯡꯅꯕꯗꯒꯤ ꯈꯨꯗꯛꯇ ꯑꯃ ꯀꯟꯕꯤꯈꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯆꯦꯟꯈꯤꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯇꯨꯅ ꯎꯆꯤꯋꯥ ꯁꯟꯊꯦꯜ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯨꯡꯗ ꯁꯟꯊꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯣꯜ ꯁ꯭ꯇꯥꯔ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯃꯨꯐꯤꯖꯨꯗꯤꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯟꯕꯤꯈꯤ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯌꯨꯅꯤꯠ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯔꯁꯥ ꯑꯅꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯈꯤ, ꯂꯣꯏꯅꯅ ꯐꯥꯔꯁꯠ ꯑꯦꯗ ꯄꯤꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯈꯨꯗꯛꯇ ꯃꯌꯥꯏ ꯏꯝꯐꯥꯜ ꯐꯣꯔꯦꯁꯠ ꯕꯤꯟ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ, ꯀꯛꯆꯤꯡ ꯔꯦꯟꯖꯔ ꯐꯣꯔꯦꯁꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯔꯦꯟꯖꯔ ꯑꯅꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯁꯨ ꯊꯥꯕꯤꯔꯛꯇꯨꯅ ꯈꯔꯁꯥ ꯑꯅꯤ ꯑꯁꯤꯕꯨ ꯔꯤꯁꯀ꯭ꯌꯨ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏꯔꯤ꯫ ꯈꯔꯁꯥ ꯑꯅꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯐꯥꯔꯁꯠ ꯑꯦꯗ ꯄꯤꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯁꯀ꯭ꯌꯨ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯕꯨ UWPCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯔꯜꯗ ꯕꯦꯡꯛ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯥꯏꯀ꯭ꯔꯣ, ꯁ꯭ꯃꯣꯜ IED ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯂꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯛꯃꯥ ꯍꯤꯜ ꯔꯦꯟꯖꯀꯤ ꯆꯤꯡꯈꯣꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯁꯤ ꯁ꯭ꯇꯟ ꯒꯟ ꯑꯃ, DBBL ꯑꯃ, SBBL ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ ꯄꯤꯁꯇꯣꯜ ꯑꯃ, ꯀꯤꯂꯣꯒ꯭ꯔꯥꯝ 2 ꯂꯨꯝꯕ IED ꯑꯃ ꯑꯃꯁꯨꯡ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯪꯕ ꯁꯦꯛꯃꯥꯏ ꯄꯥꯉꯟꯇꯥꯕꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯣꯇꯦꯜ ꯃꯃꯥꯡꯗꯒꯤ ꯉꯔꯥꯡ ꯅꯨꯄꯥ ꯑꯃ WY ꯇꯦꯕ꯭ꯂꯦꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯗꯨꯒꯤ ꯃꯃꯤꯡꯅ MD ꯁꯖꯤꯗ ꯈꯥꯟ, 29 ꯀꯧꯏ꯫ ꯁꯪꯒꯥꯏꯌꯨꯝꯐꯝ ꯃꯥꯏꯔꯦꯡꯈꯨꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯑꯦꯝꯐꯦꯇꯥꯃꯤꯟ WY ꯇꯦꯕ꯭ꯂꯦꯠ 10,000 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯁꯤ ꯏꯀꯣ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯄꯦꯁꯦꯟꯖꯔ ꯑꯃ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯂꯤꯇꯔ 450 ꯔꯣꯝ ꯄꯨꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ MD ꯔꯣꯍꯤꯠ ꯀꯨꯂꯨꯝꯗꯣꯏ ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ MD ꯏꯁꯂꯥꯎ ꯔꯍꯃꯟ 35, ꯕꯨꯌꯥ ꯁꯂꯝ ꯃꯊꯛ ꯑꯍꯟꯕꯤ ꯂꯤꯂꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫